ꯇꯧꯕ꯭ꯔꯥ ꯀꯟꯅ ꯃꯃꯥ ꯖꯥꯔꯗ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯗꯣꯏꯁꯦ ꯊꯔꯣꯏ ꯆꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯥꯏꯅ ꯂꯨꯖꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:31 ꯇꯥꯔꯦ ꯑꯗꯨꯒ ꯀꯣꯛꯁꯦ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯨꯖꯕꯗ ꯀꯩꯅꯣ ꯇꯧꯕ ꯏꯪꯕꯗꯨꯒꯤ ꯑꯩꯅ ꯂꯨꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯔꯒ ꯆꯪꯉꯒ ꯁꯝꯁꯦ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯗ ꯀꯪꯍꯜꯂꯒ ꯍꯧꯖꯤꯛ ꯆꯪꯉꯒ ꯑꯗꯨꯒ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯂꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗ꯭ꯔꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯝꯗ ꯇꯧꯕꯒꯤꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯄ꯭ꯔꯦꯁ ꯇꯧꯔꯝꯕꯀꯣ ꯄ꯭ꯔꯦꯁ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯇꯟꯒꯤ ꯀꯨꯔꯇꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯥꯏꯅ ꯑꯩꯒꯤ ꯍꯥꯏꯅ ꯊꯝꯐꯝꯒꯤ ꯐꯤ ꯊꯝꯐꯝꯁꯦ ꯍꯦꯡꯀꯔ ꯌꯥꯟꯐꯝ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯔꯥꯡ ꯑꯃꯗ ꯍꯥꯟꯖꯤꯜꯂꯒ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯊꯨꯞꯄꯒ ꯊꯝꯃꯁꯨꯀꯣ ꯁꯨ ꯂꯣꯏꯔꯒ ꯊꯨꯞꯄꯒ ꯊꯝꯃꯁꯨ ꯑꯗꯨꯝ ꯀꯨꯔ ꯇꯥꯁꯜꯂꯦꯕ ꯀꯣꯇꯟꯒꯤ ꯐꯤꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯂꯣꯏꯅ ꯄ꯭ꯔꯦꯁ ꯇꯧꯔ ꯊꯝꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯎꯗꯣꯏꯅꯤ ꯑꯗꯣ ꯁꯤ ꯑꯝꯇ ꯂꯣꯏꯔꯝꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯧꯖꯤꯛ ꯐꯤꯁꯤꯡꯗꯨꯁꯨ ꯑꯃꯃꯝꯇ ꯇꯨꯞꯄ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯗ ꯌꯧꯍꯜꯂꯛꯇ꯭ꯔꯦꯕ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯏꯅꯥꯎꯄꯤ ꯑꯅꯤꯁꯨ ꯌꯥꯎꯗꯦ ꯃꯃꯥꯒ ꯑꯩꯒꯗꯣ ꯆꯥꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯅꯤ ꯑꯉꯥꯡ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯅꯤ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅ ꯃꯣꯏ ꯁ꯭ꯀꯨꯜ ꯂꯥꯛꯅꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯣꯏꯒ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯤꯚꯤ ꯌꯦꯡꯉꯒ ꯁꯟꯗꯥꯒꯤ ꯊꯕꯛ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤꯗꯨ ꯀꯣꯕꯤ ꯊꯥꯔꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯅꯕ ꯀꯣꯕꯤꯗꯣ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤꯗꯣ ꯊꯥꯔꯦ ꯑꯗꯨ ꯁꯤꯃꯅ ꯐꯗꯤꯒꯣꯝ ꯍꯨꯟꯈꯔꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯐꯗꯤꯒꯣꯝꯁꯤꯗ ꯀꯣꯂꯤ ꯍꯋꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯪꯒꯥꯝꯅ ꯁꯤꯗ ꯍꯪꯒꯥꯝ ꯌꯥꯝ ꯑꯣꯏꯗꯦ ꯇꯤꯜꯍꯧꯒꯗꯥꯏꯅ ꯇꯤꯜꯍꯧꯗꯤ ꯁꯤꯗ ꯊꯥꯖꯤꯜꯂꯦ ꯑꯗꯨ ꯈꯔ ꯁꯨꯝ ꯊꯥꯖꯤꯜꯂꯦ ꯁꯤꯗ ꯇꯣꯃꯦꯇꯣꯅ ꯆꯟꯗ ꯂꯩꯌꯦ ꯑꯗꯨ ꯁꯤ ꯇꯣꯃꯦꯇꯣꯅꯤ ꯁꯣꯝꯅ ꯀꯣꯂꯤ ꯍꯋꯥꯏ ꯄꯣꯡ ꯍꯋꯥꯏꯒꯁꯨ ꯄꯥꯜꯂꯤꯅꯦ ꯁꯤ ꯄꯣꯡ ꯍꯋꯥꯏ ꯇꯧꯔꯤꯁꯦ The next day. ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ NITꯗꯁꯨ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ NITꯗ ꯊꯕꯛ ꯑꯃ ꯂꯩꯀꯣ ꯃꯃꯥꯒꯤ ꯆꯦ ꯑꯃ ꯂꯧꯊꯣꯛꯀꯗꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯦꯍꯔꯄꯨꯔꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯁꯤꯜꯆꯔꯕꯨꯗꯤ ꯌꯧꯔꯔꯣꯏꯗꯣ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣꯗꯣ ꯍꯣꯔꯦꯟ ꯁꯨꯝ ꯈꯪꯒꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯎꯍꯜꯂꯛꯀꯦ ꯑꯗꯣ ꯑꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯗ ꯆꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯅꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯀꯨꯔꯇꯥ ꯁꯦꯠꯂ ꯆꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯆꯥꯅ ꯁꯦꯠꯂ ꯆꯠꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯀꯣ ꯑꯗꯣ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯁꯦꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯁꯦꯠꯆꯜꯂꯦ ꯐꯖꯩ ꯍꯥꯏꯕꯗꯣ ꯀꯅꯥ ꯁꯦꯠꯅꯤꯡꯗꯒꯦꯀꯣ ꯑꯗꯨꯒꯤ ꯁꯤꯁꯦ ꯁꯦꯠꯂ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯑꯁꯤꯁꯦ ꯏꯪꯕꯁꯤꯒ ꯑꯩꯉꯣꯟꯗꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯒꯥꯔꯤꯒꯤ ꯅꯨꯡꯁꯤꯠ ꯐꯨꯕ ꯈꯣꯠꯄ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯠꯂꯦ ꯃꯃꯥ ꯂꯣꯏꯁꯤꯜꯂꯕꯣ ꯂꯣꯏꯔꯣ ꯖꯥꯡꯅ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ मैंने दोनों लोग हैं ना बतिया ले जा फाइनल कर ले जा हाँ हाँ बहुत ꯃꯃꯥꯒꯤ ꯑꯍꯥꯟꯕ ꯁꯤꯒ ꯆꯦꯟꯈꯤꯕꯗꯣ ꯃꯃꯤꯠꯇꯣ ꯁꯤꯒ ꯆꯦꯟꯈꯤꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯩ ꯆꯣꯁꯃꯥ ꯂꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯅꯤ ꯆꯦꯟꯖ ꯇꯧꯕ ꯃꯃꯥꯒꯤꯗꯣ ꯅꯥꯞꯇꯣ ꯅꯥꯟꯗꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤꯅꯤꯌꯦ ꯑꯉꯥꯡ ꯃꯆꯥꯒꯤꯅꯦ ꯍꯥꯏꯔꯣ ꯁꯨꯝꯕꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯝꯕꯗ ꯁꯤ ꯂꯨꯝꯂꯒ ꯇꯥꯔꯛꯄꯅꯤ ꯄꯄꯥꯒꯤ ꯅꯍꯥꯟꯃꯨꯛ ꯂꯧꯕꯗꯣ ꯐꯖꯕ꯭ꯔꯥ
उपचल लोगे नंदा Den bayri jiwa. करी प्रेम नोंदे लई अदुगा ममागी से ममादा असिसे ओइना पएबा ममादा को अदो असिसे ओइना लौरनी तुमोइना ग्लास से सिलकनी को फ्रेम से दे ममादा असिसे दुगी से ओइना लौरे तो से लौरको आइसे चकाना लौरे तो चारोनी दुगा चश्मा दु खनबदी लोरे दुगा नुपादो मोइगी डॉक्टर दो लाइएना दुगी कोला चखीबा को दुगी ngahak ngai lei cái cha bây thi với trận nhiều mà gợi cha lidu mama chali kani siga mama sonje gaune mama chali तो मैं हजिसे जुमदा हलकतना ड्रेस का हुंदो लोरे से दो चागी फोन ले रही ने बंगा सी से को दो चागी ओप्पो की फोन से सेट तो बंबई दो नीने ना थरोई लो ला खाने थरोई लो जी जा रहा मैं हापचन दूरी थरोई चाव रो सिबो तो तुम चाव कया के जी Đấy mình đã tôi quỳ đấy mình à? thôi là mình thôi là bỏ đấy rồi tốt rồi khăn hơi được xe dùng cái cái nó chú thôi chú ôi bạn chăm mu Bố em mua này. Xe phụ xe quay gini. anh làm món phụ Xe đối thòng luôn. masih masih aku cuma nih gua burn Salah tepat mah.